Tawadabu issue ama the uniform oina ko apunba ama oina sangsal lakanda thengna badubudi akoi di madumakti yagadra ina di khaleba ko madudi akoi khuding mang na khongbam khara hantokna batai ideology oirasu ama oirasu ko uniform oiba common ama thamera kana maduda sangsal lagadi thoidongna maduda mai pa oi habdi leite tawadabu akoi gi CSO oisanu tongan ba organization singsu oisano bako akoina ban nama tawrasu blockade ama tawrasu rally bu chatlasu aigi belonging se ai se aduni haibase madugi marumdu do wangang bidaba aina ngasi karigumba CSO organization amagi marumda aina tholaga wangang batara ka suko aina ngangdori bawase Manipur se machet tahaning dabagi Manipur se hingsa thoibase thoktanabagi Manipur se wariba miyam jingse kappiba mayam singse kaptanaba awama mon khangnarba mayam singse masi amuktang di kamain tawre kanda khoina tawriba thabak mayam singsina afaba lambi amada santi gi lambi amada purakadage akoina adumaina khanba simbadi chumbaran khaleba ko even among the political parties also akoi atop matamda TV ki discussion channels in the Koina Tavale ko BJP are saying that we have done this and that for the sake of Manipur, for the people of Manipur. They have said also they did. During the reign of Congress also, they did a lot of things. Asoy busuyarum gani, apa busuyarum gani, mayam torum meba. But akoina hojik Manipur gi mang da tariba phibam si ururaga diko. Aina Congress ni, aina adugi leader ni, aina adagi leader ni haibagi wakalon se masi oina magthadok na rakanda Manipur gi miyam jina wari base amuktang di kange haidana adumaina songthoaga nganganing basu layaba hojik oja kano hogi famoi hogi community degi ichangi community degi ko even from Kuki community degi su thokiba thodok ado nungaiti onthong thina thamoi shokna thamoi kaningai oi kholen hojik condemn tobagi matam de natreba sugumba incident se mayam am thokrabane akoina masina aroiba ohlasi amona thoktaba oirasanu sarkana so dosilsanu haibase masi haibagi matam de natreba masin ngarang han thoiba sina ahan basu nateba ko aroiba su soi oiroeba maramdi santi se nuksina leiribase masi amuktang di thugage yeknabagi amang manong ama summangdana lehenge haba kangbu ma leiribasidi akoina khangakanda mado it may be a might power ko kwaidagi akanba sakti leba kangbu ma su oibiya ba mado akoina thengnagadabni habnida aduna economic sabotage ama leiraba ado kimatik waraba matam sida ko akoina kari tawgatage habdudi akoi united oiragadabni madugi damakta tauba yabadugi khuding maksingdo adu taunanabagi damakta diko akoi sem sadana dumak leigadabne ba say I listen jarage ko just few days back karigumba khara wangang na basingda asoiba khara yaudana khotana khoigi viral chatpa khara su dumak thengna jai taubadi hojiki tononglobigi thodok leiriba yumsiga main rongang sabu thagachari aduga Northeast dialogue sibu yengbiriba lamdam sigi nuksizarba ichilena khwai punamakpusu kurumjari aduga aiga punna phamine jariba aigi respected kogi ZUCM gi leader oina lebiriba oja phamoi busu ikai kumnajabu chari mangangsa Manipur si more or less 30 lakhs population se chaurangna henbai tabai me la kuntra muk ki population laiba 36 different tribe laiba ko tongan ba jati kuntra taruna kunda laita minatana nungsi chanandana pari purigi parampara gi haktak kuiraba liraba matam thaina mamangai degi nuksina na leminarakpa Manipur gi saktam se Sentharakpa matam gi ichel amada khanghong hongakhe akoina Manipur da laiba mioi khakta natana
prithivida leiriba ayamba mipumsing COVID-19 gi matamda achauba chaitheng ama phangki Manipur su phangki akhoi khudimak loina mak waki aduk ki matik haifam khangdana waki COVID-19 leikhiba matamduda waki baduga 2023 dagi hojik phauba warak pasiga khuwasi manade 2023 dagi warak khiba akhoise masida Manipur gi miyam jida ngayak leitana toina tatana ayamba mipum khuding makki thamoida yam tatana phauba makhak le karino phaurisi hairagadi Manipur da leriba kanglup kunthra taruki mi singse amaga nuksi nandanabagi adugumba sasana makhak leirabra haibasi Manipur miyam gi yam toina tatana hangnaba wafam ama oire. For instance, 2023 da May thadagi Maitei amasung Kuki gi marakta drama si tholakre madugi outcome si aduki matik afaba amata oirakte hojik madugi la iba muknaba nungsinadaba yengthinabadu bab tanadabagi oiramba yai karigumba kharadagi oiramba yai haidana lamdam sigi khaktagi natana leibak sigi oiba masak naiba kayamana wakhal loksing puthoktana sidobo mapokni if we born as a human being it is natural to die ko ako mioi bo ina po di sidobo ngaktani apaba mixat thamamaga loire in spite of acquiring asset or property lan thum tanjalamaga sibada puba yaroidaba adugumba kharakaki rajniti tawdok sarupadi miyoiba khunaisi amaga nuksi sanana peaceful coexistence da yam nuksinana amaga yamna kare nuksinabagi lipundu che na pullaga leminaramba akhoi maselgi maraksida khanghaudaba ichela makhakna lakhidana madubu chumboi khanba kanglup amana akhoi sibu atamnana yekna bo oina laure rakanda satharakhiba thawongdo madu ngasi phawwa sum satharak pasida madugi khara santi orakpa khara pharakpa miyam punamak bab tanarakpa matam sida amuk maiteiga kukiga tholle adugi matung lo shalakpa haiba makti yadri khara ingdarakpa matam sida tangkhulga kukiga amuk tholle ado itardi ngasaigi seso mayamna civil organization mayamna ima ibel maira paibi mayam amana ngasi phawbada tumba chaba khangdaba makai ko mikap mirau khona thandana lakpa Manipur se karamaina amuktangdi santi lehengadage na araiba khangjaba haijaba thauna lingzen wakhalon punamak puthokdana honadana kanna laeba la ibasidasu karai deino karino amaka khotchala akanda akhoi maselsi tongan na he singthokna hanbadongno su taweba on the other hand sarkar su mamang da leramba tabiren gi sarkar da su honadaba nate adukki matik honai hojik Sri Yumnam Khemchana Luchingba Anoba Sarkar Sinasu Manipur Sida Leminari Bakanglu Pudding Maxing se Amat Kaina Dana Mamangegum Nuksi Janana Himinabagi Adugumba Pambak to the Punna Pamina Dana Chamina Dana Tamina Dana Ko Satok Sasinda Oiro Punna Maxi Yanana Bahidana Kana Honeva Honabadugi Sum Satarakpa Amada Honorable Kogi Y. Kemchan Jina, the Minister Sina, Jiribam the Chatle, got 244-42 kilometer mooks, Haidi Chaniga, Nipu, Mari Nipuni Toy Mooks Hangba, Lambi Sida, Sang Abamatamda, Manipur the Legiba, Mukhamantri Singh, Minister Singh, Amana Chatkidabado, Madu Man Chatlure.
hoi chaluraba matungda mayamna hangnei mana chatpado that is also very historic yam pai ko mana chatkhiba matamda haujik leiriba bon homi ama aibadi akoi masensi nungsinabagi kainosi khara iwat watnaba amana hek lae amana hek chingnabagumba amana lae amana chingnabagumba yam kanna sigumbagi atmosphere ama अखोई हौजी हौजी मतम सिदा प्रिवेल तौदना लेबा मतम सिदा माना चटपा मतमदा करिगुम्बा मखल की येखाई थिंगाइबा खुदोंग थिबा अमत नंगदना चलुरगा हलक पबाउदा करिंता शॉर्टपेक लाउदना का हलकिबसे याम फै अदु सरकार की इफर्ट अमने बको अमरोमदा अदुदगी मो ngarang si ma kenoda muk chatle सेनापति दा बायरोटा कांगपोपी फावरगा मuk chatle अदु सु याम फै को अदों की मतिक फै तौबदबु सरकार अमा लेरिबा सीएसओ मयाम अमना कन्ना होनदना अखोइदा सिंगनरप खुदिंगमक सिंसे अखोइना मनिंग हलेरगा खन्नबा यादे नुक्सिनदबा यादे नुक्सिनना लेमिनगदबनेना अखोइ खुदिंगमक से कन्ना होनरिंगै मरकसिदा को वेरी अनएक्सपेक्टेडली एंड वेरी करेहनी अब्रप्टली को चीफ मिनिस्टर ने जिरी चलुरगा हेक हलकपगी नोंगान बसिगी वी अवार्डा ताबद तुजुंबा मियोइब खुनाइद थोक्तबा अदुगुंबा थौदोक अमा को ताइबंगपात मसक खंगद्रिबा ममागी खोमलांग थक्तना ममादुना मचादु नुक्सीबा मतम ममा खकनेबको काफै चटपा हौरकदोइनी मचादु येंगजरकांदा ममागी संसार मपागी संसार अहल लमनसिंगदुगी संसार से लोइना थोकदोइनेबा अदुना बिष्णुपुर जिला की मोइरांग पुलिस स्टेशन की सुमनुंग चनबा अदुगा मोइरांग असेंबली कॉन्स्टिट्यूएंसी की सुमनुंग चनबा तोरोंग लॉबी हरिबा गांखलवाई जिला परिषद की को हरिबा तोरोंग लॉबी सी 2425 मुक लयबा मोगी एलिजिबल वोटर्स से को वोटर मसिंग सी 2425 मुक लय मोइद वार्ड अहुम खक लय अदु यामना इंग चिकना लयजबा खुन अमगी खोगी मटाइदा युमदोम पोकैना लबुक ताइना लेबा युम अमखक्ता सुमाइना खोगी अकी तुजुंबा थौदोक ताबदा नुंगाइतबा तु चुंबा खांगबा ngamdaba मियोबा मोइना तारुबा मतमदा उरुबा मतमदा को अदुम संगना आइगी वाखल सिदा आइगी मिचिदा उबा निंगसिंगदना अदुम लेरे कांदा याम इमोशनल ओइबा अदुंबा थौदोक अमा थोखरे अदुगी मतुंग ngarang je muk chief minister na successfully ko senapati chatlure he came back he returned to Imphal without having any problem on the way but in the meantime very unexpected incident again occurred in Litan ko Litan da muk thoe ngasai gi nomai paiba masel gi marakta खुद थोकना बदा हाइडोरप नोमई मरु न पानबदगी नि हाई नोमई मरु हाइडोरप नोमई मरु न बु पानबो ओइरो अतमन न बु कापकपो ओइरो लाइबक थिबा थौदो तुदा बीएसएफ की जवान अममु लेयिद्रेबको अदो अखोइना हाइनिंग निदि मणिपुर दा चाही चा कयादगी चारो मोरोनो दना लोहोंग खोंदोंग दना युम्बान कैमान न दना को नुक्सीनना से ओजा माइबोन होगी गांगाई हाइरो अदगी अखोई इचन जुलिया होगी लुइंगाइन ए हाइरो लुइरा फनिट हाइरो अतोप अतोप को अदगी दी पांगल इचिनिनाउ सिंगी इदुल फित्र हाइरो इदुल जुहा हाइरो खोगी निंगोल चाकौ बाहाइरो को चेराउ बाहाइरो सिदैसदा खोई मसेन जी चटनादना खोनादना अरे अरे बचामिनदना हैंडशेक तौनदना अरे अरे खुदोल पोट पिनदना खोनादना लेरिबसे मसे सिगी फजरब सतम सिमा थुगाइने नब अतमदना शिनबा शक्ति लेब पोट अमखक लेरब्रा हाइबदुने मयामना डिफाइन तौरिदी it is only India government masi Bharat authorities se federal structure amakak laibanina center da leiriba power pairiba sarkar pairiba akhoigi BJP sarkar sina asigumba pot amakak sanarabra ina Manipur gi miyam da feel taweba so ultimately miyam gi wakanda khalibadi ngasai gi nakhoina let it be at the center in Manipur also केंद्र सरकार दबु ओइशनु मणिपुर दबु ओइशनु नगोइना लेंगाक शासन पारिङैदा सरकार हाइबसे मियाम गिनी मियाम गी याइफनब करिगुम्बा खरा तौगदबनी मदुगी महुत्ता मियाम से
kham thengna wana na bagi damak adugumba thabakti tobigano haibase haujikki matam jigi jat bijat ki wana tana all human being Manipur da leriba mi sing sigi thamoi da power ba adugumba makal ki rajniti ti akhoi da sanabiganu adu tawduk sarukpadi ko please go back nakogi central paramilitary force oigera amma oigera loina mangnoi hanbigro ko aduga khoina thokba naga oishunu koki oishunu maitei oishunu pangal oishunu nepali oishunu ko akhoi masen se khoina thokpa nuksi nana lehorage na khoina khabai khara sadana amadamuk injan amadamuk kaktau amadamuk kaktau ko adumai tawdana akhoi masen jigi marakta koigi singchep thabadong tawba adugumba tawduk sarukpadi noi hanbigro khoi masen se nuksi nana leminna horage dana hojik se mayam kan laweba aduna yamana ahan bagi round si thamning badiko akhoi si 36 different tribes se sigi marak sida atamnana karigumba pochak khara mana ngasagi apun bagi saktam mama sagatna bo honari base masi thugaina bo honare habase Manipur gi yamna sensible oiba rational thinker sing aduga akoigi intellectual sing righteousness human beings sinadi taseng namak madu power bako akoi masen gi marak sida apun bagi nuksina bagi saktam se thugaina nabak kanagumba kharana silbra habasidi taseng namak power habase ahan bagi round jida thamjage yam noise an round se dekhoji apun magi saktam ma sagana wana bada kanagum me khar ki khujin thorang leirabra hai wahum doni huji Manipur da Manipur bu apun ba aduga idea of Manipur sagat pada seso sing na lori ba thoda aduga si kamai yeng bi ai aduga kamai hen lohon ning ai wahum thang masa masa gi kudong thiba konga em leiraba bawda wa mangangu bagi karigumba khongsat amagi luchingba oirubagi masing khangdana FIR panbiraba yes ngahak laitana police na authority na haibtare ko khatpidana leibam chabam khangdraba akhogi leader sing sina lamdam sibu machet ta haningdadana apun bagi sakam du thugai ba du sungpam pam jatadana aduki matik tumba chaba khangdangi honabra khali karigumba matamda kanagumba singna lana longna busu adumak yawi pau phawna dabadagi su oramba yai tawadabu yamana thamning badiko prithvi chi chawgraba prithvi sida leiriba leba kuding maki akhoina khanghaudraba akhoina wari dagi natraga lairik dagi itihas ki lairik dagi akhoina thengnabada maming chatkiba ngasi bawda akhoina sakna sonariba luchingba kaya amana how they have sacrificed their life makoi punsi se kari kanagi de makathoki geba for their motherle makoi pongna pham lamdam moini nukshi jabdo aduki tamakta mai thawai katki punsi ka thoki ebako kari pora amaga nukshi na bodo pora amaga chakhot bodo pora amaga tangdu leita bodo pora amaganda miyam gi apam bodo adumak ne na khalla kanda adumaina tawgi ebako akhoi gi desu akhoi gi leibak si desu adu khoina adumak ngasi bawda sakna sonaba mayam ama leyaba same thing Manipur dasu both civil organization oigera government oigera ko hona dabadi hona de haba makti sunga yaro loina mak hona na kari gumamta haizadaba sana ke thelaiba khunduda kari do bogi no mai caption biri du boko Imphal dagi yangang pokpi phawraga Mahadeva phawraga ukhul chatpa lambi gi litan gi khun khara khaksida leiriba mi singduga litan da leiriba chi liba turen dugi mathakta saba thong du lan thoga leiba akoina khangapa matam dagi nuksina nan leminarak lamba ba adugumba phurup masel marakta khana chaina ba thondana yum kai thado ondana yengba da thamoi se yam nungai te ba ko kari gi no ba du tholi se kanana no ba akhoi miyam na ngangnariba ain leitre makoi gi lamdu de ain leitre tawning ba tawre mi kap kera yum mai tha gera khulai puraga sophisticated weapon obi atop makal gi hena phabasu obi chattana khotana miyam prajada miyam da
aki tuzung poliba santi gi maril punsi maril da athing ba kaya ma akai ba kaya am piri ba sing do pha ba gi mahota moi dubu he na saugat liba kangbu do madu ne ba akoi na hojik khoi gi santi thamna na bo hotna ba da thugai ra bara hairi se yengo ba hojik se ko 2024 gi November gi tarik tara ma thoida jiribam gi jakura dor lamlong ke thele juda CRPF na ka pada khoi gi kuki gi moitara ma thoi shikre adugi thodok tu thokraba matungda khoi gi khulai paiba kuki gi khulai paiba kangbu sing china laman khumba haigadra retaliate torpa haigadra toropa matamda mioi ani main chaktana yum manungda shikre adagi moitaruk ama ahal ahum angang ahum nupi ngaktani ko harise moise pharaga pura ka satkre ultimately jirigi turel sida atha pamapam amada yenghai daba mong amada masado hatlaga ising da thadaraga thaname adudagi amuk somna kanda khoigi hujiki moirang police station gi manung da leiba torong lawbai hariba mafam sida somo khoigi thammoi si dum kaiba thodok ama khak thokre jamle nungai taba po ne ba ko thongnau du thongnau thonge manak ta ne ba pokai ri se ko amanabu oigera ko thokre di thokre anyway kari do bagi no ba yam innocent oi ba khungang du da chamjaraba punsi mayam amana suraga no merga hingjari ba mafam du da leiri ba mafam du da adugi thodok to thola kanda makhoi asa do akoi masen jigi marak sida kan khong chaina na ba silib se masina akoi masen gi nuksina marje sum singsep thajal leba hojik nungai re manipur se kaya muk yam nungai ra ge da khoi gi mathak makha ole kan khong pura chai re maitei ga kuki ga then kuki ga naga ga amuk tholak pa sing asina akoi gi marak sida economic sabotage da ma chauna leira bane sel thungi awa base kokthong ama leiram ne masing khangdana tawbudabu hojik tawraiba akoi masengi marakta nungsinadana ba hatana ba sunana ba natrega na angang singsi halerga kholerga ama ma tawraga irang thon na ba sinba khotpa oiraga so we akoi sensible oiba future sibu mangam sana oiba uba akoi gi itihas thugai ningdaba akoi gi nungsi sana bagi saktam ka heningdaba apun bagi saktam le heningba mioi ba mayam amana de we the indigenous people haiba tare ko maybe tangkhul ko maybe maitei akoi indigenous khuding mak sing se akoi isana bab tare kanda united oiba matam amadi yaure ba hauji akoi masen gi marakta su thokta ba dinate tahi ta ba de yam tu chungba thodok ama akam pat ki relic camp te leiba pikliba angang ama hatlaga borada hapchallaga singjamai thong makhada langtharame haibagumba magi mapuroi bana magi macha ani leiraba nupi du sumai tawtan hatlamme haibagumba hairangoi thonggida anga nupi maun hama sumai tawtan siraga leirame haiba sigumba tabada nungai taba prithvi gi mafam khuding makta thomba su yai khoina khangudaba taru daba du su oibi yai ko but akoina asa tawru daba khalu daba mayam ama khoida thokaleba sigumba punamak singse akoina loina ma hojik se bap taba phaiba ko ta de habna te ko marak sida ja kanum to laksagi koi hujik seso singsina koi gi lauriba maigai degi tongan ba mawong da sangsinariba kongjang singsina apun bagi waina ang one voice amoin thomagari masina makoi kona pamle pandam de soidana fangadra do ja maibono sumjai thambi ba ko seso sing punsin laga apun united waina thengna ba ma koi tangai fate si pi moda te kamai hing be tum thambi tongan ba masagi ideology leba mayam singsi amato ina pullo haiba makti ngamdaba suyai tawbudabu issue ama da uniform oina ko apunba ama oina sangsal lakanda thengna badubudi akoi di madumakti yagadra ina di khaleba ko madudi akoi khuding mang na khongbom khara hantokna batai ideology oirasu ama oirasu ko uniform oiba common ama thamera kana maduda sangsal lagadi thoidongna maduda mai pa oi habdi leite tawbudabu akoi gi CSO oisanu tongan ba organization singsu oisano bako akoina ban nama tawrasu blockade ama tawrasu rally bu chatlasu aigi belonging se ai se aduni haibase madu gi marumdu do wangang bidaba aina ngasi
karigumba CSO organization amagi marumda aina tholaga wa ngang bataraga suko aina ngangdori bawa se Manipur se machet tahaning da bagi Manipur se hingsa thoiba se thokta na bagi Manipur se wari ba miyam jing se kappi ba mayam jing se kapta na ba awama mon khangnar ba mayam jing se masi amuktang di kamain tawre kanda khoina tawri ba thabak mayam jing sina afaba lambi amada santi gi lambi amada purakadage haina akoina adumaina khanba simbadi chumbaran khaleba ko even among the political parties also akoi atop matamda TV ki discussion channels in the akoina tavale ko BJP are saying that we have done this and that for the sake of Manipur, for the people of Manipur. They have said also they did during the reign of Congress also they did a lot of things asoy busiyarum gani apa busiyarum gani mayam toromeba but akoina hojik Manipur gi mangda tariba phibam si ururagadi ko aina Congress ni aina adugi leader ni aina adagi leader ni haibagi wakalon se masi loina magthadok na rakanda Manipur gi miyam jina wari base amuktang di kange haidana adumaina songthoga nganganing basu layaba hojik oja kano hogi farmer hogi community degi ichangi community degi ko even from Kuki community degi su thoki ba thodok ado nungaiti onthong thina thamoi shokna thamoi kaningai oi kholen hojik condemn to bagi matam de natreba sigumba incident se mayam am thokrabane akoina masina aroiba ohlasi amona thokta ba oresanu sarkana so do silasanu haibase masi haibagi matam dina treba masina ngarang han thoiba sina ahan ba sunate ba ko aroiba su soi goi roeba maram di santi se nuksina na leiriba se masi amuktang di thugage yekna bagi amang manong ama sumangdana lehen ge ba kangbu ma leiriba sidi akoina khanga kanda mado it may be a might power ko quite akan ba sakti le ba kangbu musu oibi ba mado akoina thengnagadabni habnida aduna economic sabotage am leiraba adu ki matik waraba matam sida ko akoina kari tawgatage habdudi akoi united oiragadabni madugi damakta tawba ya badugi khuding maksing do adu tawna na bagi damakta di ko akoi sem sadna dumak leigadabne ba se ai loisan jarage ko just few days back karigumba khara wangang na basingda asoiba khara yaudana khotana khoigi viral chatpa khara su dumak thengna jai tawbadi hojiki tonong lobigi thodok sida leiriba yum siga main road tidim lambi gi chatliba chorsanpur lambi chatliba sidagi na kayam lapa ko adudagi di chingdagi la agana kayam lapa sipuna maksing si khallaga akoina amanabu tawbo oiro khoina claim tawgadaba khoina demand tawgadaba diko please kanana tawbuno haida adu sarkar na identify tawbu madu achumba puthokpiu kanana kari tawbagi no haibdugi langla langjildo madu puthokna bo hotna biu haibaneba akhoigi chanabigi matungina miyoiba kawbani na siragadi asti sanjoy haiba malai ko adudagi di sorat haiba ma solakani asibudu sum thamaga khoi yanadri ena tawgadra adu heragadi yanana ba macha amadi karai dagi puthorok pachangi madumusu khoi khanaba phayaba ko jiribamgi incident to which took place on 11/11/2024 do the government has handed over it to NIA also adugi how far progress oirage habido we don't understand it many cases has been submitted deferred to this thing NIA or CBI ko aduga akoi ayambasu many of our people are talking about nationalism gi matang dadi sometimes my sister also respected sir family also we are talking about nationalism but please talk about the constructive nationalism destructive dadi koi chatkum jeba aduna destructive lom da khara chatpase masi akoina khara tungoina na thambasu payena ai ani subarao united manipur am shemna na ba duga manipur da santi leina na hona bada kana no pam tibasi
karam ba kanglup singna ekai thenga ba piri habani manipur da santi thamna hona ba akan ba safu amana dum santi si thugai na di am kan honari aduga masigi mayok ta government na masibu thamna na hona ba government local khungthang si dadi manipuri amoina kamani santi pa ba miyo amoina kamani yeng pe roi bona tham santi si thugai ri basi factor mayam na lonai ko yam chaw ba factor ma hairagadi manipur da hujik drama si iba matamda actor ama oireba illegal immigrant singse asi phajana khantu o haidana NRC tawsi and hairibase yes masimadi thwai khwaidigi maru oibrain khale asina part amaneba the most important khwaidigi maru oiribadi karinoida ngasai Mahabharat ki landa Krishna haibasena achumbagi the lep khibase sumaina akhoi ki leader sing si so boko yam shega ses oina tangkhul na laladi tangkhul na lale haibangamba kabui na laladi kabui na lale haibangamba maitai na laladi maitai na lale haibangamba any jati man soropa matamda you have committed a mistake haina haibangamba righteousness of a leader amadi changeba yam dharma laiba habadi aina Christian aina Hindu ni aina Allah ni na Muslim ni habidugi aigi dharma du ningmana tabako yamna miyo bu khunai sibu sangsar sibu yamna nuksiba aduguma misak amana akhogi leader oiba madi change bako hojik thoi base Manipur si kamai tawgeda maitei siga kokiga tamnana khanei naga ga kokiga tamnana khanei maitei kanano akhogi India da kari haisige akhoi India ga punba pamde akhoi tongan ba pami khoi ning tamba pami haiba adugumba isinina kangbu du gi belong to ba jati phurup amane ba maitei haise naga gi su adumangai makho gi su tongan ba dabi mata leba taliba maitei gi lady ba dabi sine naga gi lady ba dabi anise India government di thoidong na kok chi eba hairi ba poching se kamaina neutralize ta holakadage masi kamaina mami saman gi dage na tawropa khongthang amasu leyeba sidai sida akoina haining ba khara lei ngasagi let it be CSO gi leaders oishunu adoga elected representatives singchu oishunu boko koina haining ibse thoidok patai na teba do good ko good will come to you nangna aphabo tawroba aphaba ji soidana lakaneba do something worth writing write something worth doing nahan imamana YouTube ta haiba uyebako karigumba paisana mantik na dana tong lobby da thoki ba thodok ado na khoina paisa lodana yasan na ba khosen na ba oiragadi asi ba haksang sing ado imphal fauraga tirim lambi sida JC na puba yaro na thinge bako aduna madu JC na su sarkar ga yasan nagi haiba simadi akhoi ta de paisa piu haiba su khoi ta gi de anyway oiningbo ojarasunu ko adubu akoina aroibada laksaningi bo wapam de ko leader sing sigi collective responsibility ko amma MLA singi haidi elected representative singi collective responsibility amma unanimous oina amata oiba amma CSO mayam sing sigi ngasai ichanupi Juliana hagiba dumaina ko ngasai gi khenabase differences sing se loina kauthoga aigi dharma gi lairikta holy bible de yauriba holy quran de yauriba gita de yauriba punamak sing sina sembirak pa mapuduna kari haige da you die for your human being haibaneba you don't die for your kari haini nangi possession do prime minister dugi nangi chief minister dugi nangi DGP dugi nangi chief secretary dugi adugi damakta thawai ka thonu nangi mioi ba samaj do adugi damakta ka thomo haibaneba adugumba akhoi mayam ma chong thu eraga ngasi de mikap mirau khona thallaba Manipur se madu punamaki pirang do taithoknaba pakra masing yam selaba lukra masing yam selaba ima kobo phangjalaktraba ipap kobo phangjalaktraba chaningai leraktraba suningai leraktraba senthok lambi leraktraba awamana kham thengaba lamdam se masida apaba luchingba makhak thola agane amuk tang di go apaba lambi umda pubira o haise sumaina ai aroi bai sida thamjage yam nungai je huju leiriba issue sing asi loisin ngamba madhu leader amakak tangai fada hayodi Manipur gi leiri film sida aroi bo ko gi ngasi gi thamjal topic sigi aroi bo round habu tari se da laksaning isi huju Manipur United Manipur amakam dona sheng mani habu jana sunga sai thambi kre